ꯇꯧꯔꯛꯏ ꯑꯗꯨꯒ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨ ꯄꯣꯜꯂꯛꯄ ꯅꯨꯄꯥꯗꯨꯒ ꯈꯔ ꯑꯉꯝ ꯇꯥꯟꯅꯗꯨꯅ ꯐꯨꯅꯔꯛꯂꯕ ꯃꯥꯜꯂꯤ ꯃꯔꯥꯏꯕꯛꯇ ꯏ ꯈꯖꯤꯛ ꯊꯣꯛꯂꯤ ꯑꯅꯥꯕꯒ ꯆꯪꯗꯦ ꯅꯨꯄꯥꯗꯨꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯗꯨꯅ ꯍꯪꯂꯛꯏ ꯃꯆꯟ ꯅꯪꯒꯤ ꯕꯦꯛꯇ ꯌꯥꯎꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯁꯨꯔꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨ ꯂꯥꯡꯂꯦꯟ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯦ ꯑꯇꯣꯞꯄ ꯋꯥ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯗꯥꯒꯤ ꯂꯥꯏꯕꯛꯇꯣ ꯁꯣꯛꯂ ꯃꯥꯜꯂꯤ ꯏ ꯈꯔ ꯊꯣꯛꯏ ꯂꯥꯡꯂꯦꯟꯅ ꯋꯥꯗꯨ ꯍꯥꯏꯕ ꯑꯗꯨꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯥꯟꯗꯨꯅ ꯃꯊꯟꯇ ꯌꯦꯡꯖꯩ ꯆꯨꯝꯃꯤ ꯃꯔꯥꯏꯕꯛꯇ ꯄꯣꯜꯂꯛꯄ ꯅꯨꯄꯥꯗꯨꯒ ꯈꯔ ꯃꯨꯛꯅꯔꯛꯄꯗ ꯈꯔ ꯈꯖꯤꯛ ꯁꯣꯛꯂꯝꯂꯦ ꯅꯨꯄꯥꯗꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯁꯣꯛꯆꯔꯁꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯪꯒꯤ ꯄꯣꯠꯆꯩꯗꯨꯝ ꯁꯨꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯆꯟ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯄꯔꯁ ꯍꯥꯡꯗꯨꯅ ꯆꯦꯛ ꯇꯧꯕꯅꯤ ꯄꯩꯁꯥꯅꯆꯤꯡꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯝ ꯁꯨꯅ ꯌꯥꯎꯔꯤ ꯃꯥꯒꯤ ꯄꯔꯁꯇꯨꯗ ꯕꯦꯅꯦꯠ ꯌꯥꯎꯕꯗꯨ ꯎꯔꯛꯏ ꯂꯥꯡꯂꯦꯟꯗꯨ ꯇꯞꯅ ꯅꯨꯄꯥꯗꯨꯗ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯏ ꯗꯥ ꯕꯦꯅꯦꯠꯁꯤ ꯅꯞꯁꯟꯁꯤꯁꯦ ꯌꯥꯝ ꯁꯣꯛꯄꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯃꯇꯥꯡꯗ ꯁꯣꯛꯄꯅꯤꯅ ꯅꯆꯟ ꯅꯨꯡꯉꯥꯏꯖꯗꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯋꯦꯇꯤꯡ ꯁꯦꯠ ꯑꯃ ꯂꯩꯕꯗꯨ ꯎꯔꯛꯏ ꯑꯁꯤꯗ ꯂꯥꯛꯄꯤꯔꯣ ꯑꯩ ꯈꯤꯇꯪ ꯗ꯭ꯔꯦꯁꯤꯡ ꯇꯧꯖꯒꯦꯗ ꯅꯨꯄꯥꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯏꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯝꯂꯛꯂꯤ ꯂꯥꯡꯂꯦꯟꯅ ꯃꯥꯒꯤ ꯕꯦꯛꯇ ꯑꯗꯨꯝ ꯍꯥꯞꯇꯨꯅ ꯄꯨꯕ ꯂꯁꯤꯡ ꯈꯔꯒ ꯁ꯭ꯄ꯭ꯔꯤꯠꯇꯨꯒ ꯄꯨꯊꯣꯔꯛꯏ ꯂꯁꯤꯡ ꯑꯗꯨꯒ ꯁ꯭ꯄ꯭ꯔꯤꯠꯇꯨ ꯈꯖꯤꯛ ꯍꯥꯞꯂꯒ ꯅꯨꯄꯥꯗꯨꯒꯤ ꯑꯁꯣꯛꯄꯗꯨ ꯇꯞꯅ ꯇꯩꯊꯣꯛꯂꯛꯏ ꯅꯨꯄꯥꯗꯨ ꯊꯨꯞꯂꯗꯨꯅ ꯂꯥꯡꯂꯦꯟ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯨꯄꯥꯅꯕꯨ ꯁꯤꯐꯥꯎ ꯈꯪꯉꯝꯗꯕ꯭ꯔꯥ ꯑꯁꯤ ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯥꯒꯤ ꯇꯧꯒꯗꯕꯗꯨ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯩ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯅꯨꯄꯥꯕꯨ ꯔꯣꯕꯣꯠꯂꯣ ꯁꯦꯟꯁ ꯐꯥꯎꯗꯕꯒꯤ ꯇꯥꯏꯞꯇ ꯑꯁꯨꯝꯅ ꯑꯁꯣꯛꯄ ꯑꯗꯨ ꯂꯁꯤꯡ ꯈꯔ ꯊꯥꯔꯒ ꯕꯦꯅꯦꯠ ꯑꯗꯨ ꯅꯞꯁꯤꯟꯕ ꯂꯣꯏꯔꯦ ꯂꯥꯡꯂꯦꯟꯗꯨ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯗꯗꯥꯕꯨ ꯅꯆꯟꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯄꯔꯁ ꯑꯁꯦ ꯐꯪꯍꯟꯕꯤꯕꯩ ꯅꯨꯄꯥꯗꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅꯤ ꯃꯤꯑꯣꯏꯕ ꯈꯣꯏꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯑꯗꯨꯝ ꯃꯇꯦꯡ ꯏꯇꯦꯡꯒꯤ ꯗꯔꯀꯥꯔ ꯂꯥꯛꯅꯗꯣꯏꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯅꯤꯕꯒꯤ ꯃꯇꯝꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤꯗ ꯂꯥꯡꯂꯦꯟꯗꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯗ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯔꯤ ꯋꯥꯍꯩꯕꯨ ꯍꯥꯏꯔꯒ ꯑꯩꯅ ꯁꯣꯝ ꯗꯗꯥꯕꯨ ꯊꯥꯒꯠꯆꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯨꯄꯥꯗꯨ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯣꯏꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯅꯪꯕꯨ ꯀꯗꯥꯏ ꯌꯧꯒꯗꯕꯅꯣ ꯗꯗꯥ ꯊꯤꯟꯕꯤꯔꯝꯂꯣꯔꯥ ꯂꯥꯡꯂꯦꯟ ꯇꯞꯅ ꯈꯨꯝꯂꯛꯏ ꯌꯥꯔꯅꯤꯗ ꯑꯩ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯏꯔꯩ ꯅꯔꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯗ ꯅꯔꯁ ꯇꯝꯗꯨꯅ ꯂꯩꯕꯅꯦ ATMꯗꯩ ꯄꯩꯁꯥ ꯁꯠꯂꯨꯕꯅꯦ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯊꯤꯟꯕꯤꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ ꯅꯛꯂꯦ ꯅꯨꯄꯥꯗꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯗꯨ ꯃꯊꯪꯗꯗꯤ ꯃꯄꯥꯟ ꯊꯣꯛꯂꯁꯨ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯒ ꯊꯣꯛꯃꯤꯟꯅꯧꯀꯣ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯦ ꯃꯇꯝ ꯌꯥꯝ ꯐꯔꯒ ꯃꯤꯁꯤ ꯏꯐꯠ ꯐꯠꯇꯕꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯆꯦꯛꯁꯤꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯕꯅꯤꯗ ꯂꯥꯡꯂꯦꯟ ꯇꯞꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩꯗꯣ ꯉꯁꯤꯗꯣ ꯈꯤꯇꯪꯁꯨ ꯊꯨꯕꯗꯨꯗ ꯏꯊꯟꯗ ꯑꯗꯨꯝ ꯊꯣꯔꯛꯈ꯭ꯔꯕ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨ ꯌꯥꯏꯔꯩꯃꯥꯗꯨ ꯃꯥꯒꯤ ꯖ꯭ꯋꯦꯂꯔꯤ ꯍꯥꯎꯁꯇꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗ ꯂꯥꯡꯂꯦꯟ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯌꯥꯏꯔꯩꯃꯥ ꯐꯠ ꯀꯧꯔꯛꯏ ꯍꯩꯃꯥ ꯑꯍꯦꯟꯊꯣꯏꯕ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯂꯥꯡꯂꯦꯟ ꯅꯪꯅ ꯀꯩꯗꯧꯔꯝꯂꯤꯕ ꯑꯩꯅꯗꯤ ꯑꯍꯦꯟꯊꯣꯏꯕ ꯅꯪꯁꯦ ꯊꯣꯛꯈꯤꯕꯗꯒꯤ ꯆꯪꯂꯛꯇꯦ ꯀꯩꯗꯧꯔꯕꯅꯣ ꯀꯣꯜ ꯇꯧꯕꯗꯨ ꯄꯥꯏꯗꯦꯅ ꯌꯦꯡꯕ ꯊꯣꯔꯛꯂꯤꯕꯅꯤ ꯆꯨꯝꯃꯦ ꯉꯁꯥꯏꯗꯒꯤ ꯂꯥꯡꯂꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯂꯥꯡꯂꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯍꯦꯟꯊꯣꯏꯕꯅꯤ ꯂꯥꯡꯂꯦꯟꯗꯤ ꯃꯆꯦꯝꯁꯤ ꯌꯥꯏꯔꯩꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯏꯉꯛ ꯉꯛꯂꯤ ꯑꯗꯨꯕꯨ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯆꯦꯝꯁꯦ ꯑꯩ ATMꯗꯒꯤ ꯄꯩꯁꯥ ꯁꯠꯂꯨꯕꯅꯤ ꯑꯗꯣ ꯄꯣꯜꯂꯛꯄ ꯅꯨꯄꯥ ꯑꯃꯅ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯂꯥꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ ꯑꯗꯨꯗ ꯁꯤ ꯗꯗꯥꯁꯤꯅ ꯑꯃꯨꯛ ꯇꯥꯟꯅꯗꯨꯅ ꯃꯨꯟꯕꯤꯔꯨꯕꯅꯤ ꯌꯥꯏꯔꯩꯃꯥ ꯃꯃꯨꯟ ꯅꯣꯛꯂꯛꯏ ꯐꯔꯦ ꯄꯩꯁꯥ ꯅꯨꯡꯁꯥꯗꯤ ꯃꯥꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯨꯕꯣ ꯂꯥꯡꯂꯦꯟ ꯇꯞꯅ ꯈꯨꯝꯖꯩ ꯃꯥꯡꯗ꯭ꯔꯦ ꯏꯆꯦꯝꯆꯦ ꯌꯥꯏꯔꯩꯃꯥ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯅꯕꯨꯡ ꯑꯁꯦ ꯑꯍꯦꯟꯊꯣꯏꯕ ꯀꯧꯕꯅꯤ ꯑꯩꯒꯤ ꯖ꯭ꯋꯦꯂꯔꯤ ꯍꯥꯎꯁꯀꯤ ꯃꯦꯅꯦꯖꯔꯅꯤ ꯑꯩꯅꯗꯤ ꯄꯥꯈꯠꯇꯨꯅ ꯀꯣꯜꯁꯨ ꯄꯥꯏꯗꯦ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯂꯤꯕꯅꯤ
Ahen thoiba phat khomlai. Madam, aigi phone do aigi room gi table mathakta lehauri. Aishu ising ayingba amta laite haiduna thokjarakpane. Ado ichane siga hek thengnari. Yaireima ahen thoiba da haire. Ahen nangna mateng panglibi nupi macha se aigi inaune. Mamingna langlen kaubane. Asida nurse tamduna leibane. Langlen du phat haire. Adude da ahen chu ichim sisu ay amuk nong makoy thokjarak lage. Ay thengi chalage. Da ahen thoiba gi dawima punsi da kaljaroy. Ahen thoiba langlen da yengladuna sat khomlai. Oyo yare machan. Ado lapna su leibasu natabanina nong mamuk phajana thengnarase. Yaireima su langlen da haire. Phare phare chalo chalo langlen. Mathang dadi nathanta chakanu ko. Langlen chu hoi ichim si hairam laga prap prap chatkri. Yaireima ahen thoiba di gengduna haire. Ahen aise nanga thabak amata chapmina ningbane. Nangbu nanga doribro. Ahen thoiba tapna khomlai. Yani de chemse kari thabakno. Adum chaluse ai kar thakdorok lage. Yaireima tapna haire. Thakdorok lo ai sida leram lage. Ase wadu hainaraduna ahen du office ki garage dagi car du thakdorok le. Yaireima su tapna car du da kaduna phamkre. Ahen thoiba tapna Yaireima da hanglai. Madam, kadom da thakdoino. Yaireima tapna sat khome. Police station. Ahen thoiba wa makha ta khidre. Cardo police station da thauba hokre. Lalaibado dress nung shechin ba loiduna masa yam nana hotel da chatna ba sem sari. Tamphado tapna changlak macha da hari. Ibunga imana chak asabado khara thidokuna thamlabane. Ngasai na chaw haibu suyade amuk sahalabane. Matam su thengre. Nangbu thabak chapado chak asabado khara charaga chalo nei bunga. Lalaiba tapna mamada mamun noktuna khomlai. Ima ngasai mana breakfast pijabado khara heavy oina pijabadaine pukse ithan thangalaga leire. Chak to chaningdreba. Horen halalaga ne ngantana charage ma. Tanja duda nongdrembadu changlaklaga macha nupa da haire. Hai karige chak chada ba ha. Chak chadadi hotel daga chakhiduko. Nasado narubadagi fajana kanfau kanre aduga chaba thakpada chang naidati kamdawni. Hai mama nachagi saktu pura uchar ai pijage. Mapa ibungo gi wadu tabada lalaiba mamun nokchai. Mapa gi asingba nukshiba matawaduda. Tampha kudakta cheluduna chak asaba kharaga hawai traka kamen asinbiga aluga nga ayaibaga thaktuna thongba kangsoi aduga phajakraba nga atawba achawba maga puraktuna changlai. Tampha sat haire. Sese makut masa zol haludrasu ima ingise. Asi hairaga tampha macha lalaiba bu chak chakhom khara inchile. Lalaiba angang makti natrabanina mama amadi mapabungi matawaduda nungsiraduna nokchare. Mapabungdo phat haire. Hey chachilo aina sanglibase udra hek chadabadane thabaka charhaloidabani. Ada koi chembada nasadu chokthadawribani. Chasilu. Hai mama khara inchilu ne hei. Angang na te chakhom du chawhalu ne. Asumna nok tuna harauna mama mapa changduna lalaiba buchak induna pijarai. Tasengna lalaiba Yaireima ga hantak lapthok narakpasina magi wakhaldu nungaijadi haibado ahal ani sina ui. Mayam punna imungda leiringai duda mapandagi mi kaubagi khonjela mataraktuna tamphadu thoklai. Gambini ka likla ka oirami. Handakse makoidi lalaiba hoida itat tattana laktuna imung asiga naksinanaba kanna khotnaribani. Lalaiba bu atuki matik gambinina maya oiba pamkri. Tampha ingangakna. Aima iche lakpiridana ibe maliklasu yauridana kakhatpiro o. Asi hairaga tamphana mang thaduna gambini ka liklaga living room adunda phamali. Tanjadu nongdrembasu thoklai. Tampha mapuroiba nongdrembada liklagi wadu haifet audokrabani. Aduna harau kaurai. Iche hoy ibe mohi laklamnidana. Ai mama iche hoy gi cha hauba masimla udana. Tamphadu phat haire. Adidi iche ma ai chalo lukhigi tamoga wari watai tawbiramo. Asi hairam laga tampha chakhum lamda changkhri. Tanjadu la leibasu
ꯊꯕꯛ ꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯅꯣꯡꯗ꯭ꯔꯦꯝꯕꯅ ꯈꯥꯝꯃꯤ꯫ ꯍꯩ, ꯅꯃꯥꯕꯣꯛ ꯍꯣꯏ ꯂꯥꯛꯂꯤꯕꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯈꯣ, ꯁꯣꯐꯥꯗ ꯉꯥꯏꯍꯥꯛ ꯐꯝꯊꯔꯛꯎ꯫ ꯂꯂꯩꯕ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯊꯣꯛꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ꯫ ꯌꯥꯝ ꯇꯟꯅ ꯇꯟꯅ ꯃꯄꯥꯅ ꯍꯥꯏꯕꯗꯨꯗ ꯁꯣꯐꯥꯗ ꯐꯝꯊꯔꯛꯏ ꯂꯂꯩꯕꯗꯨ꯫ ꯒꯝꯕꯤꯅꯤ ꯅꯣꯛꯂꯗꯨꯅ ꯂꯂꯩꯕꯗ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯏꯆꯥꯕꯨ ꯊꯕꯛ ꯆꯠꯇꯧꯔꯕꯣ ꯏꯕꯨꯡꯉꯣ? ꯂꯂꯩꯕ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯃꯥꯕꯣꯛ, ꯑꯩ ꯍꯣꯇꯦꯜ ꯐꯥꯎꯗ ꯌꯧꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯝꯕ ꯐꯠ ꯍꯥꯏꯔꯛꯏ, ꯍꯩ, ꯍꯣꯇꯦꯜꯒꯤ ꯊꯕꯛꯇꯨ ꯑꯩ ꯍꯥꯏꯗꯣꯛꯈꯤꯒꯦ꯫ ꯀꯔꯤꯅꯣꯅꯦ, ꯊꯕꯛꯁꯦ ꯑꯍꯥꯟ ꯑꯀꯣꯟ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ꯫ ꯅꯃꯥꯕꯣꯛ ꯍꯣꯏ ꯂꯥꯛꯂꯤꯕꯁꯦ ꯃꯃꯜ ꯌꯥꯝꯈ꯭ꯔꯕꯅꯤ, ꯋꯥꯔꯤ ꯁꯥꯎ ꯋꯥꯔꯤ ꯁꯥꯎ꯫ ꯅꯣꯡꯗ꯭ꯔꯦꯝꯕ ꯂꯤꯛꯂꯥꯒꯤ ꯏꯪꯖ ꯇꯞꯆꯕꯤ ꯃꯇꯧꯗꯨꯗ ꯃꯊꯟꯇ ꯈꯜꯂꯤ, ꯍꯩꯃꯥ ꯍꯩꯃꯥ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ꯫ ꯇꯝꯐꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤꯗꯅ꯫ ꯅꯣꯀꯨꯜꯆꯟꯒꯤ ꯃꯆꯥ ꯌꯥꯏꯔꯤꯃꯥꯗꯒꯤ ꯀꯔꯤꯁꯨ ꯇꯥꯕꯤꯗꯤ ꯅꯠꯇꯦꯗꯅ ꯅꯨꯄꯤ ꯃꯆꯥꯁꯦ꯫ ꯃꯁꯤꯗꯤ ꯍꯦꯛꯇ ꯍꯪꯂꯒꯦ꯫ ꯂꯤꯛꯂꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ, ꯍꯧꯖꯤꯛꯅ ꯀꯔꯤ ꯍꯣꯠꯅꯔꯤꯕ? ꯒꯝꯕꯤꯅꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯍꯩ, ꯅꯪ ꯑꯪꯀꯜꯅ ꯍꯪꯂꯤꯕꯁꯦ ꯈꯨꯝꯃꯨꯅꯦ ꯂꯤꯛꯂꯥ꯫ ꯂꯤꯛꯂꯥ ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯪꯀꯜ, ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯂꯤꯛꯂꯥ ꯀꯧꯖꯩ꯫ ꯍꯧꯖꯤꯛꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯃꯥꯁꯇꯔ ꯂꯣꯏꯁꯤꯟꯖꯔꯒ UPSCꯒꯤ ꯀꯣꯆꯤꯡ ꯌꯥꯎꯖꯔꯤ꯫ ꯅꯣꯡꯗ꯭ꯔꯦꯝꯕ ꯅꯣꯛꯂꯗꯨꯅ, ꯌꯥꯝ ꯐꯕ ꯋꯥꯅꯤꯅꯦ ꯏꯆꯥꯒꯤꯁꯤꯗꯤ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯥꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯎ꯫ ꯑꯪꯀꯜ ꯍꯣꯏꯅꯅꯦ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯗꯤ ꯍꯦꯛꯇ ꯃꯇꯦꯡ ꯄꯥꯡꯗꯧꯔꯤꯕꯅꯤ꯫ ꯇꯟꯖꯥꯗꯨ ꯇꯝꯐꯥ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯒ ꯆꯥꯗꯨ ꯃꯌꯥꯝꯗ ꯑꯃꯃꯝ ꯂꯥꯝꯂꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦ ꯃꯍꯣꯏꯕꯨ ꯀꯗꯥꯏ ꯌꯧꯕꯤꯔꯨꯕꯅꯣ, ꯁꯤꯗ ꯂꯥꯛꯄꯤꯕ꯭ꯔꯣ? ꯒꯝꯕꯤꯅꯤ ꯐꯠ ꯈꯨꯝꯂꯛꯏ, ꯅꯠꯇꯦꯗ ꯇꯝꯐꯥ, ꯅꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯕꯔꯗꯦ ꯇꯥꯏꯌꯦ꯫ ꯑꯗꯨ ꯃꯣꯏꯒꯤ ꯒꯤꯐꯠ ꯀꯥꯔꯗꯨ ꯂꯩꯔꯨꯔꯒ ꯑꯩꯕꯨ ꯌꯧꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯅꯆꯥ ꯑꯉꯥꯎꯕꯤꯁꯤꯅ꯫ ꯑꯩꯅꯗꯤ ꯑꯍꯟꯅꯤꯅ ꯑꯗꯨꯒꯨꯝꯕꯗꯣ ꯀꯌꯥ ꯍꯩꯅꯗ꯭ꯔꯤꯕ꯫ ꯈꯪꯗꯦꯗ, ꯃꯕꯨꯡꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯤ ꯏꯆꯥꯁꯦ꯫ ꯅꯣꯡꯗ꯭ꯔꯦꯝꯕ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯍꯦ, ꯏꯆꯦ, ꯑꯗꯨꯒꯤꯕꯨ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ꯭ꯔꯥ? ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯆꯦꯗꯤ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯡꯕꯗꯨ ꯌꯥꯎꯕ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯤꯕ꯫ ꯅꯆꯥꯅꯨꯄꯥ ꯂꯩꯕꯒ ꯏꯕꯦꯝꯃ ꯂꯤꯛꯂꯥꯒ ꯃꯔꯥꯏ ꯆꯠꯆꯅꯤꯗ꯫ ꯏꯆꯦꯅ ꯑꯉꯥꯡꯁꯤꯡ ꯍꯜꯂꯛꯄꯗꯣ ꯅꯅꯥꯎꯄꯤꯒ ꯌꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒ ꯆꯥꯊꯣꯛꯂꯒ ꯍꯦꯛ ꯉꯥꯏꯕꯤꯔꯣ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯆꯥ ꯏꯕꯦꯝꯃ ꯂꯤꯛꯂꯥ? ꯂꯤꯛꯂꯥꯗꯤ ꯂꯂꯩꯕꯒ ꯆꯠꯃꯤꯟꯅꯕꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯦ, ꯍꯔꯥꯎꯖꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯔꯅꯤ ꯈꯟꯕꯗ ꯑꯗꯨ ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯏꯌꯥ ꯌꯥꯏꯌꯦ ꯑꯪꯀꯜ, ꯗꯥ ꯂꯂꯩꯕꯅꯕꯨ ꯌꯥꯔꯛꯂꯗꯤ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯤꯌꯦ꯫ ꯂꯂꯩꯕꯗꯤ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯈꯧꯔꯤ ꯃꯌꯥꯒꯤ ꯐꯨꯔꯤꯠ ꯀꯨꯗꯥꯝꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯉꯥꯡꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯗꯨꯅ ꯈꯨꯝꯂꯛꯏ, ꯄꯥꯕꯨꯡ, ꯅꯆꯥꯅ ꯆꯠꯂꯨꯕꯗ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯑꯣꯏꯔꯣꯏꯗ꯫ ꯑꯩꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯒꯤ ꯕꯔꯗꯦꯁꯨ ꯅꯠꯇꯦ, ꯏꯟꯚꯥꯏꯇꯦꯁꯟ ꯐꯪꯕꯁꯨ ꯅꯠꯇꯦ, ꯑꯩ ꯏꯀꯥꯏꯗ꯫ ꯂꯤꯛꯂꯥ ꯂꯂꯩꯕꯒꯤ ꯋꯥꯗꯨꯗ ꯑꯍꯟꯀ ꯂꯩꯔꯤꯒ ꯈꯪꯗꯈꯩ ꯏꯀꯥꯏ ꯈꯪꯗꯅ ꯍꯥꯏꯔꯛꯏ, ꯏꯟꯚꯥꯏꯇꯦꯁꯟꯒꯤꯗꯤ 2 ꯂꯣꯏ ꯄꯤꯌꯦ, ꯏꯃꯥꯟꯅꯕꯤꯗꯨꯅ ꯗꯥ ꯂꯂꯩꯕ꯫ ꯇꯁꯦꯡꯅ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯗꯤ ꯄꯨꯔꯛꯑꯣ ꯍꯥꯏꯕꯅꯦ, ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗꯨ ꯂꯩꯖꯗꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯟꯚꯥꯏꯇꯦꯁꯟ 2 ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ ꯂꯤꯛꯂꯥꯗꯨ꯫ ꯂꯂꯩꯕ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ ꯍꯥꯏ, ꯐꯖꯅ ꯊꯥꯔꯦꯍꯦ ꯆꯝꯔꯥꯗꯤ꯫ ꯀꯩꯕꯨ ꯌꯥꯟꯁꯤꯟꯅꯔꯒ ꯇꯣꯠꯂꯒꯕꯨ ꯁꯥꯔꯛꯄ ꯑꯣꯏꯖꯥꯠꯅꯣ? ꯗꯣꯟ ꯃꯃꯥꯏꯗ ꯍꯥꯞꯄ ꯁꯎꯟꯗꯨ ꯃꯣꯏꯒꯤ ꯃꯃꯥꯏꯒꯤ ꯁꯎꯟ ꯇꯥꯏꯞꯁꯤ ꯑꯣꯏꯕ ꯇꯥꯏ꯫ ꯑꯐꯕ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯁꯎꯟꯅꯤ ꯍꯥꯏꯋꯥꯅꯦ꯫ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯂꯩꯔꯤ, ꯃꯃꯥꯏ ꯏꯀꯥꯏ ꯏꯀꯤꯒ ꯈꯪꯗꯦꯃꯤ꯫ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯒꯤ ꯑꯣꯏꯍꯟꯅꯤꯡꯉꯤ, ꯍꯨꯡꯀꯠꯂꯒ ꯀꯥꯎꯔꯗꯤ ꯁꯦꯒꯥꯏꯔ ꯇꯥꯅꯦ꯫ ꯇꯝꯐꯥꯗꯨ ꯃꯆꯥꯗ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯆꯟꯁꯤ ꯅꯨꯄꯤ ꯃꯆꯥꯅꯤꯅ ꯅꯪꯒ ꯆꯠꯄ ꯍꯥꯏꯕꯗꯨꯅ ꯁꯥꯐꯒꯅꯤ, ꯉꯩꯍꯥꯛ ꯍꯦꯛ ꯆꯠꯃꯤꯟꯅꯔꯨꯔꯣꯗꯅ꯫ ꯆꯣ, ꯅꯐꯤ ꯅꯔꯥꯟꯀꯥꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯃꯃꯥꯋꯣ ꯃꯄꯥꯋꯣ ꯇꯧꯗꯨꯅ ꯂꯂꯩꯕꯗꯨ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯒꯤ ꯕꯔꯗꯦ ꯑꯗꯨ ꯆꯠꯃꯤꯟꯅꯕꯗ ꯇꯥꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯗꯤ ꯍꯔꯥꯎꯔꯤ, ꯆꯠꯃꯤꯟꯅꯕꯗ ꯆꯥꯡ ꯇꯥꯔꯔꯣꯏꯗꯕ ꯑꯔꯦꯝꯕ ꯅꯨꯄꯥꯅꯤꯅ ꯂꯂꯩꯕꯗꯨ꯫ ꯑꯃꯔꯣꯝꯗ ꯂꯂꯩꯕꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ, ꯇꯟꯕꯅꯁꯨ ꯂꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯄꯥꯕꯨꯡꯒꯤ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯗꯤ ꯉꯝꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯂꯤꯛꯂꯥꯕꯨ ꯂꯂꯩꯕꯅ ꯃꯍꯥꯛꯀꯤ ꯀꯥꯔꯗ ꯍꯥꯞꯂꯗꯨꯅ ꯕꯔꯗꯦ ꯇꯧꯐꯝ ꯑꯗꯨꯝꯗ ꯂꯥꯛꯂꯤ꯫
Police station ni. Ahen thoy bani Yaireima gi tung oirap lepli. Yaireima sauna officer adu da hairei. Karigino officer. Ngasi pao mihat pa Robert ki mari makhong amata puthok pangam driba sibo. 20 lakhs, 30 lakhs, 50 lakhs, lakayano. Lak natrasu krokayano. Ay pirage. Yam na tuna Robert po ay ngonda sino officer. Marana mapot parba mihat pa mother amabu sel pay haiduna ngasi pao kang khatuna thamli basa. Noi police department na sige soy bani. Masidi justice nate. Noi ni sel cha bani. Corrupted oi bani. Haibada lan gatra. Sauraba Yaireima do officer aduna themjele. Madam, amukta saubi kino. Department ki maikei de gisu mana hek nan thoki badudagi ngasi phawba lepa laitana mahak puthiduna lakli. Thisu thiri. Mahak accident ama thokre. Yam thini sokre haibasigi proof aikoi de leire. Adubu mahak hospital amatada admit tawrakhide. Mashini yam ngakle base. Yamna haisingna lotki yauna lotki bane thiba wabane. Adubu soidana thuna phagat pangamgani haibagi thajabale. Yaireima sauna mamit ngangna hairei. Aigi wade week asigi manungda mabu hingna natraga sina aingonda utpiyo puthokpiyo. Madu natrabadi ai isamak Yaireima na logi against ta thabak tawrok loi hainingai leite. Asi hairaga Yaireima do phet langna thokre. Ahen thoibusu Yaireima gi matung inaduna thorakle. Kardo mamai leithokduna mayumlamda halae. Yaireima gi matawduda ahen thoibudu wangang bangamdre. Adubu tapna hanglai. Madam gi private secretary Nancy haibado karam kanda laktuino. Yaireima ahen thoibagi waduda nokningladuna thik nokladuna hairei. Ai sabtrado kirobo ahem. Nancy do laglane. Mama nabaduda aina matam khara laijasanu haiduna lahenkibane. Laglane. Ahen thoiba nokladuna. Aduina teta madam. Sum madam ga wari sabataba. Aduda sum hangbane. Ado madam. Hausipu kadom da chasige. Yumda thada jaram lora. Yaireima tapna hairei. Nate. Komandagi pot amta lairake. Koman lampak bus parking adom da thawro. Asumna Yaireima amade ahen thoiba makhoi ane koman lampak adom da lakladuna kardagi kumtharaga Yaireima na lawgani haiba pot adu lawruraga pot adu yengladuna wari saraga thawrokpani. Tanjado lalaiba amadi liklasu dukan amadagi mamanabigi birthday gi gift pack achauba ma semhalluraga wari saduna thawrokpa tanjani. Isor mana silakpa lilane lalaiba Yaireima ga nupamaga noktuna chatminabadu hek urure. Madu hek urubada mahaki khoidau adu amuk ena sauningladuna khalai. Oh, nangi sengonda thawina lenariba haibadunine. Nangna nupama khangnabagi oire. Aibu mama leitana hondoktuna thanamlibase. Makeup to Yaireima so lalaiba bu urakpane. Liklana lalaibagi nakanda letladuna harau na wari sabado mahak su ure. Dalalaiba, ayam harawe. Nangna igi wakan kautoktuna nupi athopaga khangnarambase. Punchigi kainadana nungaina leiba oyo. Ay nangi na taw yangchaduna punchise. Aigi apenba oijarake. Yaireima na yenglakibado lalaiba su uraduna mabukningda singlai. Lalaiba tawgiyaw na tawbagi matagum liklagi pambomda phat koladuna Yaireima da painiging namlaga jatkre.